Ma'am, Impact News na Raj Nongthombam, Manung Hutna hariba 360-degree analysis of news and events na Ma'am Bataram Lokchari. Ngasidagi New Delhi gi Pragati Maidan da G20 ki group of 20 ki koi summit habatare summit se hogra heng phaw jata ga summit ni aduga summit se ki mamang da Manipur da irang tholak tanabagi wafam sing center ki market state da khan khibale re adubu ngarang si yam chauba major violence ama Pallel da thokre habatare aduna Pallel gi incident Pallel की violence G20 summit की मांग हुई ना मसे लिंक तो वही आप रहा है मणिपुर द थोड़ी बत होतो वातो सिंगसी इंटरनेशनल कम्युनिटी दा मरो इना G20 कम्युनिटी दा यहन्नब के दमकता ngaraंगी थोदोक्सी orchestrate तो ब्रा कनागुमा मना मसी pre-mediate तो ब्रा है बगी वापम सिंग लांगनरी मरमदुना तसेंगना ngaraंगी थोदोक्सी orchestrate तो ब्रा तोदब्रा मियो अनी मसु है मैतई मियो अनी मले हिदरे कुकी की मियो मले हिदरे कोई कमांडो अहम अदुगा IRB अमा asoppan nangki aduga charana mioi marifu mumicham marifu muksu asoppan nangki aduga Assam Rifles ke maike degi open fire tawkhibagi paw sing lei hebatare miyam crowd to manage tawna khona ba matamda crowd to manage to we are tab degi marabadona Pallel gi violence G20 summit ki mamangda magi significance aduga aniji manakta linkage yengbi abra but at the same time siga loilo na parallelly koi mayam lati misinformation la na paw lak pa hana laune dubu that is not misinformation madu disinformation hai intentionally la na paw se sandok se bu disinformation ka wi misinformation sina la na paw chat khiba soiba de sakhiba hai tare adun ngarang gi soiba de sakhiba paw sina te tonga tongan ba for example ngarang Assam Rifle gi miyo ma siri hai na paw je ekta sandoi adubu madu siba nate siriba mi du hana 2022 da Jammu and Kashmir de siba mi du ngarang Manipur de siba ne hana hajar nagumba adige Hello, Ribinupima, my station, my Tado Pigre hinging, I have a pound sing Badubu. Ultimately, by the end of the day, Mahatu, security personnel singna, Kanbiki Habigi had rescue to war me, Mabu might have a copama on the violence that I give a power later. My Togana, so many negative Oiba had a disinformation, negative disinformation, Aramba Pause intentionally manufactured Torgas and Dokpagi social media, Machine Mayam lady, Hiram Mam Singer City were putting around police Nasu, Kamla Riba. Violence asi no may kamna riba si masi cookie militants amadi maite volunteers ingi marta nate khulai paiba masakhang da khulai paiba singa ku security personnel singa kamna bani haidna su tweet tokhiba paw sing lei therefore G20 summit si gi mangoi na thokhiba Pallel gi violence asi gi wahan to karino habi singa matang sida khana na nakdam tang si impact news ki Manung Hutna ke thongling sin library basi joining us tonight on Manung Hutna Social scientist, Dr. Dhanabir Laishram ne hum to Dhanabir Laishram. Welcome to the show. Appreciate you joining. Also joining us, Manipur Mail gi executive editor and Ibungochoubi Ibungochoubi. Welcome to the show. Appreciate you joining too. And also joining us, COCOMI gi advisor and also PANDM gi president Yumnamcha Dillipkumar ni. Welcome to the show. Appreciate you joining too. Ahan basi COCOMI su yobi ribnina COCOMI gi advisor su yobi ribna mari lena na Ozad Dilip taki dum hak jarage kamai yeng bibi ngarang su ko gi COCOMI gi press conference ama pangthu yi habatar madu da su hypet ani si gi linkage se haidi G20 gi summit ki mamang se da Manipur gi mingche thin bugi dam ta Manipur da crime violence mayam lai re ba aduga ST gi mathak ta na da cookie gi mathak ta maite na ahen va violence atha bi re ba gi message se chan bugi dam ta suma makal gi premeditated violence thon bani ha ba gi charge sam su hypet si ba mali Madu taseng na masiki charge krai phau ba chumi hana yengbu yai kamai thambia masi akoina zarona yengbu ya basi ganoni hojika ba G20 summit ki wafam si khoi Manipur dati yam hen na concern di oidabani adubu hojiki leiriba cookie amsung mitai gi yamna kano oina thangai sena masida activist sing haitare cookie gi yamna mangdin thariba kangbu sing na su masigi wakhalon se dum leramgani haina dum khalli Hanadagi so Kona Kanbasi, say cookie community, the G ITLF or so, the G Kotu or so Mokoina, I think G20 summit says the world libel leaders in Sigmamang, the somewhat Mokoyoba, Kanokradi involvement, Masi crisis, La Helaka and the Mogi voice, high river leaders in Yohonge have a samasi, Hanadagi Moina pre Ganatona Kandagareba, Mokoyoba, pre plantona labor for Amani. Adana. Masi akogi se nahanmak ganunda akogi torbung de thok betumak thoyokpa kanogi unnate madu G20 ga thona summit ga mari lena banate marandi adudi hanagi honor before 30 da high river kano se ultimatum ma piraga state government su as well as to the home minister so piraga leibani honor before 30 kano homunung da August homunung da
하이리바 그노세 베레 그노 Barricade 모이나 maps. 베리케트 카리베세 현전나 미테기 쿨 아ሁ마리 아솜다 레 호라칸다 소사무롬 레 호라칸다 손란셀 카바시나 마로 모이드나 얌 토이나 마시기 에텍세 얌 토이나 사타레 아두나 마시 베리케트세 한도피 오이나 하이나바 레이브네바 마두기 안더스탠딩 더 30 파운드 타오이나 하비도 타비럭타바데기 당아이 페드나 타우도바 야드나 타우키베네바 마두 그노 토록바 아코기 사이트기디 하이리바 G20가 가리가 토록바 마이레나바 나테네 aduga laibak thibadi ngarang da thoiba thabakchi ngarang se koi sukta thajadabani maramdi palen sida palen da laiba community singse all community si mokhoy oiba moigi association semaga peace committee semaga laiba adu maina laibani adugi aduna moina handagi hona haibase handagi hona haibase koi palen da di all community si yamna understanding leinana yam peacefully lay aduna thoidokpa masigi di singnaba leiti hena ngarang ayuksi anganbada aina telephone da hangma tamda moi hairi basi kana tawre sumai tawna khanguduna sumaina kana kapna khona bagada uji thoe raz cookie militant terrorists se moi gi strategy ji low diko low di amit chalak pa du yam hena ka hena large scale ri moi khuthe thoktra Yes. adagi di mu akhoi gi assembly phom da da mu tawe delhi gi ju tawe delhi parliament phom da de ko sumaina low moi gi strategy ji sung kan da yam low ya do handak ki kano jida di ain khanjab da di G20 da di throna masi moina masi lawge na khalam dung mande karigino da matina ju khalam moy animang na khalam moy dikeno da national papers da natraga khogi national media da sigi thodo any thoju amata hapoeba amata hapoe di live me am jingdu da karim tu holoeba ado hana instruction le raba pot am neba kaisu tawroy aduga tasengna harga dimagi asage karai tare hoji moi G20 ki jita am chilli ba chinbai je se G20 de yoriba prime minister wagera president wagera 20 lakh ok pai hala te na tra adugi ke ba khotpa tawba khotpa me am du tawba jida sigum bajida yam hena idi kano leite na khali adubu se G20 du ngasi di hoji 21 haibi are ko mana Africa gi republic su ngasi de gi yaw rom ne ba adu ngasi ge yuki session du ju maru na climate ta yamba ne aduga laiba sing sida khwaidi maru we sidi bilaterals ne ba bilateral meetings USA ga Britain ga adegi di maru na Canada ko adegi Japan adegi France Australia lo yawe Prime Minister Narendra Modi ga unabagi bilateral gi meeting ya same je ko adugi meetings nu da khana nei na ba khotpa tawraga magi lam dugi strategy kari ama se development da wagera adagi environment ki wagera adugu magi pot ju yam hen lerem gane khale Raj international relations ka politics ka se ko jo matam gra national media da reporting section da ketang yaujarame yaujabasi da lam khuding maki consulate mayam gi embassy mayam gi toina sum nabagi khudum sawam ju phangi India gi su ayam lona mak UN nations aduga ko gi goodwill leiba lam khuding mak ta ko gi network amam lona mak leije haibadi wagi hambada lam achawa mayam khaido khre US tagi hoga China Russia adagi Japan UK achawa lam gi masi dam da tongan amukoi diplomat thari maduragi muglam macha even yam pick up da se Nepal thari Sri Lanka am macha Bangladesh ko lona mak si khoi gi thari besi information collection gi su purpose amalai ko similarly aigi wakandadi G20 haibagi makhoi primary meeting to busigi objective se karino haibada akhoi G20 se 21 haibire adugi collective growth ama common platform amagi yeng mani moi masagi su tungan ba kari interest laram gadagi haibado madudagi rastoi basing asini ngarang ni togudogu already aigi wakandadi laiba team khudimak laiba country khudimak loina makse makhoi consulate khudimdagi makhoi embassy gi side dagi they must be fully aware of what is happening in India ko I think kano da nate crisis waves in Manipur da nate in different parts ko Right. ojiga koi gi mahana koi gi kano Stalin gi magi kano gi statement na thori base mana kano gi kari Hindu gi mayam mathak thoropani kaina ga aina ba matang I think Manipur is one of the events that is happening in the entire world aduga even sagi entire countries that thokpani ko aduga haina basulai conflict ama tho abadi
diplomat natraga palmisingda ikada yam toin haibasi truth is the first victim in a war ko aseng haibasi first victim is mi si dinga aseng haibasi si haibido aduna reporter ama oina oiba journalist ama no oibda matamda conflict amada sangba matamda aseng haibasi si gramna aseng ba launa hotno haibasi journalist amagi pandamne